Russian forcing na Ukraine gi Bakhmut city manghan takhan khray Zelensky. Ukraine troops sing na thing ba pikiba tha kaya gi matungda Moscow na loksin na bahon ragli ba laibak asigi mapam kaya mukta missile rocket amasung air attack sing chathara khray haina ngarang thangja numita Ukraine gi military na phongdok ki baga loina na Ukraine President Volodymyr Zelensky na nongpok thangba Ukraine city Bakhmut Russian forcing na mangan takan khray hai king Bakhmut, Soledar, Miriyinka, Kremlin na cell sing amasung attack na soghan kidaba hai di ba mapam sing asi matam sang na dagay milay na ba mapam amata thamlamdre hai na Zelensky na maginumidang da piba video address ta city sing aduge maming pankhe Ukraine President Volodymyr Zelensky na nongpok thangba Ukraine gi Donetsk amasung Luhansk province sing ge frontline city sing da piba madu yamna khudong thiningai oina leiri hai ke adubu mang tagan khre haina President Zelensky na haidi baduna phongdokli badu karino haibadu mahak na mayek seng na haikide amasung building khara adumak lengdana leidi amasung miyam adusu city ge street sing adu da hogjik susat le khudum saliba sing aduna taseng namak Bakhmut mang tagan khre haina atopa Donbas city adugi matang da mahak na haike irai amasung thangjagi marakta Ukraine gi mafam kaya da air strike kun namasung rocket attack hompu hena amasung missile attack kaya marum chathara khre haina Ukraine gi military general staff na haike general staff adugi wangang loi Alexander Stupun na khwaidagi kanna lantheng nariba mafam de Bakhmut district ta nei mafam aduda miyam leiba mafam kun hena attack tawrakre Bakhmut loksin bana Ukraine gi supply line sing thadat kan yamasung Donetsk ta Ukraine gi maruai ba kan ba mafam sing oidiba Kramatorsk amasung Sloviansk rom da taksin na bagay Russian force ki damak lambi ama hangdo ka nay Russia na chahi asigi tangkhayan na rocket sing na Bakhmut thugay kray July da Ukraine gi forcing bu Russia na Luhansk dagi namdu na handokan ki badugi matung Russia gi ground attack sing adu yam na hena kangkhalak kray Ukraine gi forcing na Donetsk amasung thangnaba Luhansk dadi Russia gi attack sing takthok kray hai ke Ukraine gi military na ngarang thangja numita tai province sing dasu attack sing tawrakre hai ke awang nongpok ta Kharkiv amasung Sumy mayai thangba Ukraine gi Dnipro Petrovska kha nongpok ta Zaporizhia amasung Kharkiv ta Kherson ne akon bagi ani adu Donetsk amasung Luhansk loina na Putin na hogjik Russia gi territory ni hai riba region mari adu ne Odessa da nongsup ta maruai ba Black Sea Port City asida ngarang numidang chatharakiba drone attack ta reason asigi ayamba saruk electricity phangkhidre haina government ki makok Maxine Mesenko na haike France amasung Germany na negotiate tawkhiba nongpok thangba Ukraine gi damak 2015 peace deal lamana Ukraine gi damak sahi asida Russia ga lan tawna bagi damak thaurang tawna bagi matam purakre haikhiba hanagi German chancellor Angela Merkel na handak phongdo ki bawafam sing adu ngahan irai numita Putin na saike Ukraine forcing ga lan ama thogan ba yabagi phibam da chahi amagi mamang da pro Russian separatist sing na Donbas ki manung da territory paisin ki badu gi matung thogla ki ba ungkhana ba sing adu ingtha hanana ba dil laduna pandam tham ki bane aroi bada tabi ri bapum namak po thagat chare